ꯊꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁ NIA ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯃꯉꯥꯗ ꯇꯦꯔꯔ ꯐꯟꯗꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯔꯦꯠ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯂꯝꯖꯤꯡꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯍꯥꯟꯕ ꯑꯣꯏꯔꯤ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯒꯤ ꯖꯖꯃꯦꯟ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯔꯤꯖꯥꯔቭ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯔꯥꯇꯔꯨꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯁꯥꯏ ꯂꯦꯃꯟ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯄꯣꯠꯊꯣꯛ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕ ꯄꯥꯎꯁꯤꯁꯨ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯀꯤ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯐꯝ ꯀꯌꯥꯗ ꯗ꯭राꯏꯚꯔꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗ꯭राꯏꯚꯔꯁꯤꯡꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯀꯥꯏꯁꯤꯒꯤ ꯋꯥꯐꯝ ꯑꯇꯣꯞꯄ ꯑꯃꯗꯅ SITH ꯍꯤꯇꯂꯔ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯃꯊꯪꯗ ꯍꯨꯏꯂꯟ ꯄꯥꯎ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯃꯤꯅꯤꯁꯇꯔ ꯁꯥꯡꯀꯨꯃꯥꯔ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯁꯨꯄ꯭रीम ꯀꯣꯔꯠꯅ SLP ꯃꯔꯤꯃꯛꯀꯤ ꯖꯖꯃꯦꯟ ꯔꯤꯖꯥꯔቭ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗ꯭राꯏꯚꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯏꯂꯤꯒꯦꯜ ꯑꯦꯛꯁꯇ꯭ꯔꯣꯁꯟ ꯆꯠꯊꯔꯤꯕꯁꯤ ꯂꯩꯉꯥꯛꯅ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕ ꯚꯨꯄꯦꯟ ꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝ ꯀꯣꯜ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔꯗ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯊꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯣꯏꯅꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯕ SI ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯗ꯭राꯏꯚꯔꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯇꯔꯃꯤꯅꯦꯠ ꯇꯧꯗꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯄꯥꯎꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯃꯊꯪꯗ ꯁꯅꯥꯂꯤꯄꯥ ꯁꯥꯡꯀꯨꯃꯥꯔꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯖꯖꯃꯦꯟ ꯔꯤꯖꯥꯔቭ ꯇꯧꯈ꯭ꯔꯦ BJP ꯁꯧꯒꯠꯂꯤꯕ MLA ꯇꯔꯦꯠꯀꯤꯁꯨ ꯀꯦꯁ ꯐꯥꯏꯜ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯁꯅꯥꯂꯤꯄꯥꯛꯀꯤ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯑꯣꯏꯗꯕꯗꯒꯤ MPS ꯑꯣꯐꯤꯁꯥꯔ ꯈꯔ ꯃꯄꯤ ꯇꯥꯟꯅꯔꯦ IPS ꯐꯪꯒꯗꯕ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝ MPSꯇ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃꯈꯛꯁꯨ ꯁꯅꯥꯂꯤꯄꯥꯛꯀꯤ ꯄꯥꯎꯗ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗ꯭राꯏꯚꯔꯗ ꯑꯐꯥꯎꯕ ꯁꯥꯔꯨꯕ SI ꯁꯁꯄꯦꯟ ꯇꯧꯔꯦ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯇꯝꯊꯤꯅ ꯐꯨꯕꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯊꯕꯛ ꯂꯧꯊꯣꯛꯎ ꯍꯥꯏꯕ TDCꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯄꯥꯎ ꯐꯣꯡꯕꯗ PCIꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅꯅꯕ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ PROꯅ ꯊꯥꯗꯣꯔꯛꯄ ꯋꯥꯐꯝ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯕꯨꯛ ꯐꯤꯌꯔ ꯐꯥꯔꯝ ꯃꯁꯤꯡ ꯍꯟꯊꯔꯦ ꯂꯥꯏꯔꯤꯛ ꯂꯩꯕꯗꯤ ꯂꯥꯛꯅꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯐꯤꯌꯔꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯥꯎ ꯑꯃꯈꯛꯁꯨ ꯌꯥꯎꯔꯤ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯁꯣꯔꯨꯝ ꯑꯅꯤꯗ NIAꯒꯤ ꯇꯤꯝꯅ ꯔꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯁꯅꯥꯂꯤꯄꯥꯛꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯃꯊꯪꯗ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯍꯤꯌꯥꯔꯤꯡ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯔꯤꯖꯥꯔቭ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯗ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯔꯤ ꯗ꯭राꯏꯚꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯗ꯭राꯏꯚꯔ ꯑꯃꯕꯨ ꯁꯥ ꯁꯟꯒꯨꯝꯅ ꯇꯥꯟꯅ ꯐꯨꯈꯤꯕ SI ꯑꯃ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯌꯥꯎꯔꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭राꯏꯚꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯩꯇꯩꯂꯣꯟ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯊꯧꯁꯤꯜ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯃꯊꯪꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯍꯨꯝꯗ NIAꯅ ꯔꯦꯠ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯔꯤ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯅꯨꯃꯤꯠ ꯗ꯭राꯏꯚꯔ ꯐꯨꯔꯨꯕ SI ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯁꯨ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯀꯥꯔꯤ ꯗ꯭राꯏꯚꯔ ꯐꯨꯕ ꯄꯨꯂꯤꯁ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯇꯔꯃꯤꯅꯦꯠ ꯇꯧꯅꯅꯕ ꯂꯩꯉꯥꯛꯇ ꯄꯨꯡ 94ꯒꯤ ꯃꯇꯝ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯣꯏꯅꯅ ꯁꯣꯇꯤꯟ ꯀꯨꯃꯥꯔ ꯊꯥꯗꯣꯔꯛꯂꯦ ꯈꯣꯡꯖꯪꯗꯤ ꯍꯜꯂꯣꯏꯗꯣꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯔꯤ ꯃꯊꯪꯗ ꯏꯔꯩꯄꯥꯛ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯈꯤꯕ ꯄꯨꯂꯤꯁꯅ ꯗ꯭राꯏꯚꯔꯁ ꯗꯦꯗ ꯗ꯭राꯏꯚꯔ ꯐꯨꯈ꯭ꯔꯦ ꯂꯝꯆꯠ ꯐꯖꯗꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ SI ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ SSA ꯑꯃꯁꯨꯡ ꯔꯝꯁꯥꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯖꯨꯀꯦꯁꯟ ꯀꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯏꯔꯩꯄꯥꯛꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯑꯔꯣꯏꯕꯗ ꯏꯁꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯍꯤꯌꯔꯤꯡꯒꯤ ꯖꯖꯃꯦꯟ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯁꯨ ꯏꯁꯇꯦꯜꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ 38 ꯁꯨꯕ ꯗ꯭राꯏꯚꯔꯁ ꯗꯦꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯍꯦꯔꯣ ꯁꯥꯔꯨꯕ ꯀꯥꯡꯄꯣꯛꯄꯤ ꯔꯤꯖꯥꯔꯚ ꯂꯥꯏꯟꯒꯤ SI ꯑꯃ ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ SSA ꯔꯝꯁꯥꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯖꯨꯀꯦꯁꯟ ꯀꯤ ꯗꯥꯏꯔꯦꯛꯇꯔꯗ ꯏꯟꯇꯤꯃꯦꯁꯟ ꯂꯦꯇꯔ ꯄꯤꯁꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯏꯁꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯒꯤ ꯃꯇꯥꯡꯗ ꯅꯩꯅꯅꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯁꯅꯥꯂꯤꯄꯥꯛ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯇꯥꯃꯣ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕꯅꯤ ꯇꯥꯃꯣꯕꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ
तमों ngasi tong tong pause singi maroi ba pausang se koina hangana yengma matam da Sangkumar minister Sangkumar gi koi disqualification gi case se supreme court na reserve tor thamkre habi gi pause yamna mapung ina yauri atopa pawma dana kunthamathoi suba diversity paran pangthokkiba gan numisida koi gi Kangpokpida thoning thodo ama khakta driver ma thina fubagi wafam sisu yauri aduga yamna khabar akogi pause singda yamna maru eba heba tare akogi pau phongmo tamda pisa gi niyom chumna phong haibagi Manipur police ki pyaro na akoi tongan ba pause singi office sing da pirak pagi sisu mapung eba pau oina lobe yai adu han mokta dam hojik si tha sahi ahum phasala kadraba sarkar asida hek BJP na lusing ba sarkar si formation tawram dagi am chi raba tanjam khakta congress tagi sanghan giba aduga hek changiba ga minister oikiba ka Sangkumar gi wafam si tongan ba speaker na ngasi fawda akoi gi yengdona leiribra natragana huji fawda dum mahasi minister oiri elected member moiri adubu congress ki MLA akoi gi kemega sanna akoi gi disqualification thana bagi process lakpi matung na ngasi di supreme court yorpadi supreme court reservation reserve ma tawra thonggi si tamo akoina sigi पोसी कमाने यंग वे दाम खतंग है मयामना लोइना मखंगी अखोगी बीजेपी की मणिपुर द लेंगाक म सेमगी बसे लेंगाक म सेमगी सी सबसाबा मसिंग फंगगा सेमबा नत्ते है बसे मदम खंगी सिट होम फुलेबा मणिपुर लेजिस्लेटिव असेंबली की मिखलदा कांग्रेस न कागी बसी मसिंग फंगी बसी सिट कुनगा निपानी अदुगा गजागी कनोना बीजेपी न कारी न कुमाथोय खकनी कारी कुनिपान काबदुना गमेन सेमगिदे सेमंगमगिदे सेमनबे खुदोंग साबसु फंगिदे अदो मसागी कुमाथोय काबा बीजेपी दा सेमले सेमबदो मागी यादना अमतोनो सेमगरे सेमिदा यावरिसि ngसागी कनोसी श्यामकुमार सी कांग्रेस की एमएलए अम ओइबगी वासक फाव लौदिङैदा मागना बीजेपी दा सोंगसलगा सगतलगा मासी मिनिस्टर ओइरिनी से तुम खंगी गवर्नर उनबा यावरिनी मासी अतो डेमोक्रेसी ददी असिंग पोसे अखोइना डेमोक्रेसी सी यामना इंडिया की डेमोक्रेसी सी करी हाइतारे यामना मगुल लेबा मतिक मया याम चेनबा अदुगा याम सोकमैबा डेमोक्रेसी ओइबा पोट अमनेबा अदो गवर्नर सो दम याकी हारगा मादी मजुदा कन तोदे डिस्क्वालिफिकेशन की मतंग सिदी कनोने ना हाय स्पीकर की मागी मथौने ना हाय स्पीकर न तौजगदबने ना हाय नो मतम दम ngang की को मयामना अदो तसेंबदी डेमोक्रेसी कन बा हाय बसिदा गवर्नर सो तौदांग लहम थोकपने अदो तौहिदे एनीवे अमोरे अदो कांग्रेस की एमएलए को मेघचंद्र ने देन अरगिदी अखोगी फजुर रहीम ने मोय खरना मोसी मासी डिस्क्वालिफाइड तौबी ओना अखोई एंटी डिफेक्शन लॉ की मखारा 10 शेड्यूल की मखारा थाबसी ने थाबसी हाई कोर्ट ऑफ मणिपुर थारे हाई कोर्ट ऑफ मणिपुर ना मागी पीबा रूलिंग मयाम सुदुगी मददा पेनरक्तदना सुप्रीम कोर्ट योरपनी पोर्ट से सुप्रीम कोर्ट की जज अहुमगिदा ngang अखोई हियरिंग जी तौरे हियरिंग तौरकांदा मदुगी जजमेंट अमा रिजर्व तौर थमगरे लानी सोदन लानी मै तरीनि भोमंग लाकने न खले अदा अखोइना मसिदा ओइरकप याबा नतगना कैदोरकदगे हाबदो अखोइना नैनबदी मतंग साफाते कोता लेबा पोट अमनेना हुजि अखोइना येंगदोइसिदि श्यामकुमार ना माना हुजि माना तौरिबा माना ओइरिबा मंत्री ओइरिबा से सुम्ब्रा लालिब्रा हाइबा लोगे मियंगदुददी अखोइगी मियामगी वखलुददी पेन पेनदबा मदि यारोंगने खली कांग्रेस ओइना कारगा बीजेपी दा सगपसिबु याब्रा हाय पोर्सिमा अदो मागी कैनो टेक्निकल ओइबा लौ खरदा तौनरिनिको 10 शेड्यूल सिना मोइना हुजि खोइना पुरबा याबा पोटनिको 10 शेड्यूल सिना एमएलए वासक लौरकांदा 10 शेड्यूल सनादोनेबा मादी एमएलए वासक लौदिङेदा मादी संग्रबने सोंग्रबने मादी बीजेपी ओइरबने मादी अदो वर्गदी कमाई तोगद है पोट अमा लाकपदो ngasi सुप्रीम कोर्ट की कॉन्स्टिट्यूशन की बेंच सिना मोइना हलक वहान थोक्तुना वाइल्ड माइ ओइजरनी सिगी मतंग सिदा अखोइना अमु नैनबा या पोती महाकना तौरिबा असिगी मतुंग एमएलए ओइरकांदा हाइतारेको मोइ खंगना मोइना तौरिसी एंटी डिफेक्शन लॉ सिगी मतंगदा 10 शेड्यूल सिगी मखादा मोइसी यादेको खंगना कांग्रेस की एमएलए तरेट अमसु सोंगथोगा बीजेपी दा यावरे यावरे हौजिक मोइ एमएलए ओइरिसी मणिपुर लेजिस्लेटिव असेंबली की स्पीकर नदी मोइसी अखोगी कनोगी बीजेपी की एमएलए ना हौजिक हो मसक खंगदे मसी मरम हाइबु मति मतंगदा माना अखोगी असेंबली दसु माना सीट शेयरिंग करोगी बागी सिटिंग अरेंजमेंट तौबदा कांग्रेस की फॉर्म दम फमली नंबर 1 अदुगा नंबर 2 दा अखोगी मासी मोइसी कनो ओइरेना
ꯑꯩꯈꯣꯏꯒꯤ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯀꯗꯕꯅꯦꯕ BJPꯗ ꯂꯩꯔꯦ BJP ꯌꯥꯎꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯁ꯭ꯄꯤꯀꯔꯅ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯁꯤ ꯑꯃ ꯊꯣꯛꯀꯗꯕꯅꯦꯕ ꯃꯗꯨꯁꯨ ꯊꯣꯛꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯤꯀꯔꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯧꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯁ꯭ꯀꯦꯂꯦꯇꯟꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯩꯍꯧꯔꯒ ꯊꯋꯥꯏꯗꯨꯅ ꯀꯩꯅꯣꯗ ꯆꯪꯈꯤꯕ ꯋꯥꯅꯦꯕ BJPꯗ ꯆꯪꯈꯤꯕ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ MPꯒꯤ ꯏꯂꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯒꯤ ꯏꯂꯦꯛꯁꯟꯗ ꯀꯅꯥꯅ ꯚꯣꯠ ꯄꯤꯒꯦ ꯀꯅꯥ ꯄꯤꯗꯒꯦꯅ ꯂꯣꯏꯅꯃꯛ BJPꯗ ꯃꯣꯏ ꯚꯣꯠ ꯄꯤꯕ ꯂꯣꯏ ꯄꯤꯗꯨ ꯉꯥꯛꯇꯅꯦꯕ ꯄꯤꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯎꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯀꯦꯁꯁꯤꯒ ꯑꯗꯒꯤ MLA 3ꯒꯤ ꯀꯦꯁꯁꯤꯒꯗꯤ ꯃꯥꯟꯅꯗꯦ ꯑꯃꯅ ꯉꯁꯥꯏꯒꯤ MLA ꯑꯣꯏꯔꯤꯉꯩꯗ ꯆꯣꯡꯈꯤꯕꯅꯤ ꯑꯇꯣꯞꯄ ꯉꯩꯗ MLA ꯑꯣꯏꯔꯀꯥꯟꯗ ꯆꯣꯡꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯀꯣꯔꯠꯀꯤ ꯑꯣꯏꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯃꯁꯤ ꯍꯤꯡꯐꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯅꯛꯅ ꯂꯩ ꯑꯗꯣ ꯃꯣꯏꯒꯤ ꯇꯦꯛꯅꯤꯛꯀꯤ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒꯤ ꯃꯇꯝ ꯈꯔꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯔꯒ ꯃꯇꯝ ꯍꯧꯈꯤꯕ ꯉꯥꯏꯕꯒꯤꯗꯤ ꯈꯪꯗꯦ ꯑꯗꯣ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯀꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯤ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯤ ꯗꯦꯟ ꯑꯗꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯀꯣꯔꯠꯁꯤꯁꯨ ꯃꯤ ꯑꯆꯝꯕ ꯀꯣꯔꯠ ꯅꯠꯇꯦ ꯁ꯭ꯄꯤꯀꯔꯅ ꯇꯧꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯔꯣꯏꯕ ꯉꯔꯥꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯄꯟꯕ ꯊꯦꯡꯅꯩꯌꯦꯕ ꯈꯕꯔ ꯈꯔꯗꯁꯨ ꯊꯦꯡꯅꯩ ꯀꯩꯅꯣꯒꯤ ꯁꯤ ꯁ꯭ꯄꯤꯀꯔꯒꯤ ꯃꯊꯧꯅꯤꯅ ꯁ꯭ꯄꯤꯀꯔ ꯁꯤꯟꯅꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯖꯁꯤꯅ ꯍꯪꯉꯤꯁꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯀꯦꯁꯁꯦ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯊꯥꯔꯛꯏꯕ ꯃꯌꯥꯝꯗꯨꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯣ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏ ꯀꯔꯤ ꯐꯥꯎꯒꯗꯒꯦꯅ ꯍꯪꯉꯛꯏꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯀꯩꯅꯣꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯥꯅ ꯄꯤꯔꯛꯄ ꯔꯨꯂꯤꯡꯗꯨꯅ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯤꯀꯔꯗ ꯀꯔꯤ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜꯁꯤ ꯂꯥꯛꯀꯥꯟꯗ ꯌꯦꯡꯁꯦꯅ ꯊꯝꯖꯩ ꯇꯥꯃꯣ ꯃꯔꯛꯁꯤꯗ ꯇꯥꯃꯣꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝꯁꯤ ꯃꯥꯅ ꯆꯣꯡꯈꯤꯕꯁꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯣꯡꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯦ ꯑꯇꯣꯞꯄ ꯑꯃꯗꯅ MLA 3ꯁꯤꯅ ꯃꯦꯝꯕꯔ 3 ꯃꯦꯝꯕꯔ ꯑꯣꯏꯔꯀꯥꯟꯗ ꯆꯣꯡꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯩꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯅ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯆꯣꯡꯈꯤꯕꯗꯨꯒꯤ ꯁ꯭ꯄꯤꯀꯔꯅ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤꯗ ꯁ꯭ꯄꯤꯀꯔꯅ ꯈꯨꯠ ꯊꯥꯗꯕꯅꯦꯅ ꯂꯧꯕ ꯈꯤꯇꯪ ꯀꯔꯤ ꯂꯩ ꯁ꯭ꯄꯤꯀꯔ ꯍꯥꯏꯁꯤ ꯀꯩꯅꯣꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯍꯥꯎꯁꯀꯤ ꯀꯁꯇꯗꯤꯌꯥꯟꯅꯤ ꯃꯥꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯂꯩꯇꯦ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯤ ꯃꯥꯗꯤ ꯑꯗꯨꯅ ꯃꯥꯅ ꯐꯦꯚꯔ ꯇꯧꯕ ꯋꯥꯐꯝꯗꯤ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯣ ꯀꯔꯥꯏꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯍꯧꯖꯤꯛꯀꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯁꯨ ꯍꯤꯌꯥꯔꯤꯡ ꯇꯧꯔꯤꯕꯅꯤ ꯀꯣꯔꯠꯇ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯝꯁꯤꯜꯂꯒ ꯋꯥꯈꯜꯅ ꯁꯥꯒꯠꯄꯗꯤ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯑꯗꯨꯒ MLA 3ꯒꯤ ꯋꯥꯐꯝꯁꯦ MLA 3ꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯅꯥꯈꯩ ꯁꯦꯡꯕꯗꯤ ꯑꯣꯏꯔꯒꯁꯨ ꯁ꯭ꯄꯤꯀꯔꯅ ꯃꯗꯨꯁꯨ ꯅꯩꯅꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯀꯣꯔꯠꯇꯁꯨ ꯂꯣꯏ ꯂꯥꯛꯅꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯕꯗ ꯈꯤꯇꯪ ꯉꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯔቭ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯔꯥꯏ ꯂꯥꯎꯊꯣꯛꯑꯕ ꯃꯇꯨꯡꯗ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯉꯔꯥꯡꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ 38 ꯁꯨꯕ ꯗ꯭ꯔꯥꯏꯚꯔꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜ ꯂꯣꯏꯅꯅ ꯂꯝꯁꯥꯡ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯦꯛꯁꯣꯔꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯥꯡ ꯆꯠꯄ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯁꯦꯝꯒꯠꯄꯤꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯪꯁꯟꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯦ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯈꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ SI ꯑꯃꯈꯛꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯗ꯭ꯔꯥꯏꯚꯔꯁ ꯗꯦꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯑꯗꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯗ꯭ꯔꯥꯏꯚꯔꯁ ꯗꯦꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯌꯥꯎꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯅꯪꯈꯤꯕ ꯑꯗꯨꯒ ꯃꯥ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯣꯏꯒꯤ ꯌꯦꯡꯉꯨꯔꯒ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯔ ꯍꯣꯟꯕꯗꯒꯤꯅ ꯀꯩꯅꯣ ꯍꯧꯕ ꯍꯥꯏꯕ ꯌꯥꯏ ꯁꯤ ꯍꯧꯕ ꯍꯥꯏ ꯌꯥꯏ ꯆꯪꯕ ꯄꯣꯠꯁꯤꯡꯁꯦ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗꯒꯤ ꯀꯪꯐꯥꯟꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯔꯛꯄꯅꯤ ꯄꯨꯔꯛꯄꯒꯤ ꯊꯧꯗꯥꯡꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯂꯧꯏ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯂꯧꯔꯒ ꯂꯥꯛꯏ ꯌꯦꯡꯁꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯅ ꯄꯣꯠ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯗ ꯆꯠꯂꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯗꯦꯜꯂꯤꯗꯒꯤ ꯄꯣꯠ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ
mana thauliba gari do kanagino gari mapu amagini mahazon amagini mari driver ni mari toruk ta thaudoine thaurani thauraga mana potu manipur da thilaga manipur da potu thanamakanda da potu amu ma gari do mu ara hangidoine halakanda mafamdu da mapu duna atopa saime na matawdoine nang atu da chalo na haidoine adodi magi su nupi angang magi family mayam leine family singdu ki driver sing sibu sayol mo man no mo suti pi ga kana tage tasengna opi nei biraba sinmi sing hai tar ga di moi sine sayol mo gi manungda no mo suti legedabani hai pot lehendraba adugumba driver sing do kamai tawi lambi lamghang sing sida sagi kulai pai mayam no opi ba dena dagi di uniform set ba logi makada leba police person sing na nei bi mayam se sine ba khoine am yeng mangam dise ngara ki thok ti yeng se ngasagi driver do na kamai taw na mahum dai lan thore no hai butuna makhala mani ko moi machine man ru yana da ba su makhala mani ko aduma adagi di akhoi gi driver do bu mana sa san na kaita makudahan ba sunata mo wa makan ngang sunan na sa ba aduguma mi du mana hanan na kin na tin ba ko pa na tha ba ko pa na ka ba sibu karamba lisat no masi ngarang du bu live phadana thona pha ba ngang amana na tragana mioi amana madugi du video footage to loroga thagat pi dagi mayam khanga kanda nuai to gi wane ba asumai to driver kaya muk se wa khang ba dagi yembiyo ngasai driver to ki makuk to mana nammi ba nongmai mana kak torwa singa 9mm duna toriba kap ke toriba atopa driver amara toriba mo ma to du ngajibu akhoi gi malem gi mi atin urga akhoi gi manipur police bu kari haidu no sini seng saguk amana saphu ba mang thoi manipur police ki thona pha gi wari mayam aduga mathau ma sakhang ba gi mayam man lei ne ko amui nuai ba pun siru la masu lejari ne ko akhoi na sathuk chabu su yori ne ba moi thabak thoram sing gi thona pha mayam gi wari mayam adu moi mathau ma sakhang ba mayam mak da sigumba kari su leita ba haitar ko thodu masa masu sida muruk me pata jata ba dum torpo yam nuai ti aduna masigi porse kamai tok tuna hore no ha ba di adum inquiry tor khang kare inquiry ma tawi ay adum khang kani arai por mani kwai de marudi magi behavior magi lamchat chajat tu ne magi tok thori ba thabak tu ne madudi malem de yaro lepak sigi lo na su yaro den ade khoi khunai na su yade kwai de thamoi sok thobok ne ba ngarang ni di oh mane police na nawai khoi mi fara hale du di halam gani se ngarang gi du khoi u fange wakan da pon bodo wakan da pole aduna sigumba police ki keno se kamai to na khoi gi moi sibu training ju phangai ni ko ada nongmei ma para kana nongmei sibu hekta mi ga si pakka ya dong na ta nongmei pa mu da to ka pa ya bravo si pose kara police personnel sing di marakta moral khar yaw da pose ai kitang handhaningi adu luna na refresher course ka ka to phabrai khali khoi na mi ma da check to da kamai to ina line pa me phok da hire di guideline da yaw du di masagi police na check to matam da gari dai kum dhan ba yaroi magi back hang ba yaroi sibu guideline da yaw ri ne ba yaw do politely na thabak to mi mo da puni nu handa ba to no na guideline da hakol aw bor amane sigi marak sida karim ta su khumang am jada kulai pa jab sunna chada ba driver do e lao na tholang phar ga pur ga nang na logi matang da yadre nang tiaram kak tare nang sai to tare nang se sang phau tare nang chakro hai ya po ne aduda hekta coloring singbaga hekta yekna ba mada u bodong upa nungsana sajida sarak tabai phim da tawbuduri ai yam yaning di adu miyam na su yaning moina thamjagi marak sida yamna nungai ba paw haiba tare haiba hoigi footage tu kana gumba thona fa ba mana thagale footage tu thagat pirak padagi yamna athuba matam da hoigi senapati gi kampo SP na haiba SIC suspend tawba simakti sakagi athuba action simadi miyam na harauna bagi fibam dilei tamo masi kamaine ngarangi thodoktu da hek uruba haitare ko madu semisa uram gane khali semisa su ma kanon social media si yam sina bani masu ma uram gane khali ado mana ga kuthing dana tawdaga ti tawroye SP na ga ti tawroye ado madugumba no pa ado uriba uliba matawdu da suspend tawdaba lengak to lengak natrabani ado nganba thengbu wafum nate leidi hojiki simu thorokse thon dana ba gamen lokhalak thabak tuni ma suspend tawdu nataba suspend adudi ma thama ni bari mangani tawrokan da ma wakhal ta halakan da ngap pasu yai ado mana matung da dung thabak to amanga tawdu potune khoina pamai di adwan dai thamjek tamay
ꯌꯥꯅꯨꯡꯉꯥꯏ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ PCIꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ PROꯅ ꯉꯔꯥꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯁꯤꯡ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯣꯡꯕ ꯃꯇꯝꯗ PCIꯒꯤ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯉꯥꯡꯅ ꯐꯣꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯃꯣ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯄꯥꯎꯆꯦꯁꯤꯡꯁꯤ ꯐꯣꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ PCIꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤ ꯌꯦꯡꯉ ꯐꯣꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯅꯩꯅꯕ ꯌꯥꯏ ꯃꯁꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯨꯂꯤꯁꯅ ꯊꯣꯛꯄ ꯑꯩꯈꯣꯏꯗ ꯄꯤꯕ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯃꯈꯜ ꯑꯃꯅꯦꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯗ ꯃꯁꯤ ꯋꯥꯔꯅꯤꯡ ꯃꯈꯜ ꯑꯃꯅꯤ ꯇꯧꯒꯅꯨꯅ ꯑꯩꯈꯣꯏꯁꯤ ꯍꯦꯟꯃꯜꯂꯦ ꯇꯧꯒꯅꯨꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯂꯩꯉꯥꯛ ꯑꯃ ꯄꯥꯜꯂꯤꯅꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯂ ꯌꯥꯄꯣꯟꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯦꯟꯁꯨ ꯍꯦꯟꯃꯜꯂꯤꯗ ꯌꯥꯝ ꯍꯦꯟꯃꯜꯂꯕꯖꯥꯠꯅꯤ ꯍꯦꯟꯃꯜꯂꯕꯅꯦꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯥꯔꯇꯤ ꯑꯃꯁꯤ ꯑꯍꯨꯝ ꯃꯔꯤ ꯊꯣꯡꯅ ꯊꯨꯒꯥꯏꯔꯛꯑꯅꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯇꯣꯝꯕ ꯀꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯣꯔꯗ ꯆꯥꯎꯕ ꯀꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯁꯤ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯒꯥꯏꯅ ꯍꯦꯛ ꯑꯗꯨ ꯃꯔꯥꯜꯒꯥꯁꯤ ꯄꯪꯁꯤꯗ ꯁꯤꯕ ꯀꯣ ꯃꯔꯥꯜꯒꯥꯁꯤ ꯃꯣꯏꯅ ꯍꯦꯛꯇ ꯑꯗꯒꯤ ꯑꯣꯔꯗꯔꯒꯥꯁꯤ ꯐꯨꯔꯤꯠꯀꯥꯎꯗ ꯍꯥꯞꯄ ꯄꯨꯊꯣꯛꯑꯒ ꯊꯤꯡꯉꯦꯒ ꯍꯥꯏꯕ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥ ꯊꯤꯡꯉꯦꯒ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯖꯦꯅꯤꯠ ꯑꯦꯀꯥꯗꯃꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯃꯣꯏꯒꯤ ꯂꯣꯗ ꯌꯥꯔꯤꯅꯤꯀꯣ ꯃꯣꯏꯗꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯤꯅꯤꯀꯣ ꯆꯨꯝꯕꯗꯨ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯅ ꯆꯦ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯥꯞꯄꯦ ꯑꯩꯈꯣꯏꯗ ꯍꯥꯞꯄ ꯀꯥꯟꯗ ꯑꯋꯥꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯁꯤꯔꯛꯏꯗꯨ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯦ ꯈꯪꯗꯦ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯅ ꯇꯥꯔꯦ ꯈꯕꯔꯅ ꯅꯣꯇꯤꯁ ꯕꯣꯔꯗ ꯑꯣꯟꯊꯣꯛꯑꯦꯕ ꯂꯥꯜꯍꯧꯕꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗꯁꯦ ꯈꯕꯔꯅ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯒꯃꯦꯟꯁꯦ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯔꯛꯇ꯭ꯔꯦ ꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯒꯃꯦꯟꯅ ꯊꯝꯃꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯇꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯎꯁꯤꯃ ꯊꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯀꯃꯥꯏꯅ ꯐꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯀꯃꯥꯏꯅ ꯐꯣꯡꯒꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯅꯤꯗ ꯄꯣꯠꯁꯤ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯃꯤꯗꯨꯗ ꯃꯔꯥꯜ ꯂꯩꯔꯦ ꯅꯪꯒꯤ ꯁ꯭ꯀꯨꯜꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤ ꯍꯥꯠꯂꯦ ꯀꯥꯏꯅ ꯃꯔꯥꯜ ꯁꯤꯔꯣꯅꯦ ꯃꯗꯨꯗ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯉꯣꯟꯗ ꯃꯣꯏꯅꯗꯤ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗꯕ ꯍꯥꯏꯕꯗꯤ ꯉꯝꯖꯗꯕ ꯃꯗꯨꯗ ꯄꯣꯛꯀꯗꯕ ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯕ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨꯗꯤ ꯀꯅꯥꯅ ꯄꯨꯗꯣꯔꯤꯒꯦꯕ ꯑꯗꯨ ꯄꯥꯎꯆꯦꯅ ꯄꯨꯒꯗ꯭ꯔꯥ ꯂꯥꯜꯍꯧꯕꯅ ꯄꯨꯒꯗ꯭ꯔꯥꯕ ꯂꯥꯜꯍꯧꯕꯗꯨꯗꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏ ꯑꯗꯣ ꯄꯥꯎꯆꯦꯗꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯂꯥꯏꯕꯤꯂꯤꯇꯤ ꯑꯣꯏꯔꯤꯗꯨꯗꯤ ꯄꯥꯎꯆꯦꯗꯨ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯔ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯒꯃꯦꯟꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯕ꯭ꯂꯦꯝ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯌꯥꯝ ꯀꯟꯅ ꯇꯧꯒꯨꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣই ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯎꯆꯦ ꯈꯔꯁꯨ ꯂꯩꯌꯦꯕ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯇꯛ ꯂꯥꯎꯅ ꯍꯦꯛꯇ ꯌꯦꯡꯍꯧꯗꯅ ꯄꯪꯍꯥꯠꯇ ꯍꯥꯞꯄꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛꯁꯨ ꯀꯅꯥꯅꯣ ꯈꯔ ꯌꯥꯎꯔꯤꯕ ꯁꯤ ꯄꯣꯠꯁꯦ ꯃꯁꯤꯁꯨ ꯈꯔ ꯃꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯒꯗꯕꯅꯤꯀꯣ ꯏꯗꯤꯇꯔꯁꯤꯡꯅ ꯌꯦꯡꯅꯒꯗꯕꯅꯦꯕ ꯈꯔ ꯍꯟꯊꯕꯤꯌꯣꯕ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯒꯨꯝꯕ ꯄꯥꯎꯆꯦꯁꯤꯡꯗ ꯊꯥꯗꯣꯔꯛꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯗꯨ ꯀꯔꯤꯒꯤ ꯒꯃꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣ ꯑꯩ ꯍꯥꯏꯁꯤ ꯋꯥꯈꯜ ꯇꯥꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯗꯣꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯀꯔꯤꯒꯤ ꯊꯤꯡꯕ ꯉꯝꯗꯒꯦꯕ ꯑꯩꯈꯣꯏꯗ ꯀꯩꯒꯤ ꯑꯋꯥ ꯄꯤꯔꯤꯅꯣ ꯀꯥꯜꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯠꯇ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯤ ꯁꯤꯗꯣꯏꯅꯦꯕ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯅꯦꯕ ꯈꯕꯔ ꯐꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯉꯁꯥꯏ ꯁ꯭ꯀꯨꯜꯁꯤꯡꯅ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯗꯣꯏꯅꯦꯕ ꯄꯥꯎꯆꯦꯁꯤꯡ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯏꯗꯤꯇꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯣꯠꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯅ ꯍꯣꯇꯦꯜꯗ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯌꯨꯝꯗ ꯍꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯕꯣꯝ ꯂꯪꯁꯤꯟꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯌꯥꯎꯔꯤꯅꯦꯕ ꯁꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯙꯔꯅꯥ ꯇꯧꯗꯅ ꯀꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯈꯕꯔ ꯐꯣꯡꯒꯗꯕ ꯀꯌꯥꯝ ꯌꯥꯎꯔꯝꯗ꯭ꯔꯥꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯤ ꯐꯅꯕ ꯀꯃꯥꯏꯅ ꯀꯩ ꯊꯕꯛ ꯂꯧꯈꯠꯂꯒꯦ ꯀꯩ ꯂꯧꯈꯠꯄꯤꯔꯒꯦꯕ ꯑꯩꯈꯣꯏꯗꯅ ꯁꯨꯝ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯨ ꯑꯩꯈꯣꯏ ꯌꯥꯖꯔꯒꯦꯕꯀꯣ ꯑꯗꯨ ꯇꯧꯍꯜꯂꯤꯕ ꯄꯣꯠꯇꯨꯗꯤ ꯅꯣꯏꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯒꯃꯦꯟꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯄꯨꯂꯤꯁꯇꯤ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯦꯕ ꯊꯣꯔꯛꯏꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯃꯣꯏ ꯈꯪꯉꯝꯒꯅꯤ ꯊꯥꯔꯛꯏꯕ ꯋꯥꯆꯞ ꯅꯝꯕꯔ ꯈꯪꯉꯝꯒꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯈꯪꯉꯝꯒꯅꯤ ꯂꯥꯏꯔ ꯐꯣꯟꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ FIR ꯑꯃ ꯂꯧꯔꯒ FIR ꯃꯈꯥꯗꯨꯗ ꯊꯥꯔꯛꯏꯕ ꯏꯃꯦꯜꯗꯨ ꯀꯔꯥꯏꯅꯣ ꯍꯧꯖꯤꯛꯇꯤ IT ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯥꯏ ꯊꯥꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝ ꯂꯥꯏ ꯈꯪꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯊꯤꯡꯅꯕ ꯊꯕꯛꯇꯤ ꯉꯁꯤ ꯑꯝꯇ ꯂꯧꯈꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯀꯔꯤꯝꯇꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯉꯁꯥꯏꯒꯤ ꯏꯗꯤꯇꯔꯁꯤꯡꯗ ꯑꯋꯥꯕ ꯄꯤꯅꯅꯕ ꯒꯃꯦꯟꯅ ꯊꯕꯛ ꯑꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯅꯥꯀꯟ ꯑꯅꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯁꯤ ꯒꯃꯦꯟꯒꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯅ ꯁꯨꯝ ꯑꯣꯟꯁꯤꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ
IPS ꯐꯪꯒꯗꯕ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏꯒꯤ MPSꯇ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯑꯣꯏꯗꯕꯗꯒꯤ MPS ꯑꯣꯐꯤꯁꯥꯔ ꯈꯔ ꯃꯄꯤ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯤꯇꯤ ꯁꯦꯝꯕꯒꯤ ꯂꯤꯁꯇ ꯃꯁꯤ ꯈꯤꯇꯪ ꯆꯌꯦꯠꯅꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ ꯐꯤꯕꯝꯁꯤꯗ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣꯒꯤ MPS ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯅꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯅꯤꯅꯤ ꯏꯁꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯅꯤꯌꯔꯤꯇꯤꯗ ꯌꯦꯠꯅꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛ ꯌꯦꯠꯅꯔꯤ ꯃꯌꯥꯝꯁꯤꯒꯤ ꯅꯠꯇꯕ ꯌꯦꯠꯅꯗꯕ ꯃꯣꯏ ꯑꯍꯨꯝ ꯌꯥꯎꯔꯤꯕ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯁ MRꯒꯤ CEO ꯑꯣꯏꯔꯤꯕꯁꯤꯃ ꯌꯥꯎꯔꯦ ꯑꯗꯒꯤ CID ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯀꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ 6 IRBꯒꯤꯔ MRꯒꯤꯔ ꯑꯗꯨꯒꯤ CEO ꯑꯃꯒ ꯌꯥꯎꯏ ꯃꯣꯏꯁꯤ ꯌꯦꯠꯅꯕ ꯑꯝꯇ ꯂꯩꯇꯦ ꯃꯣꯏ ꯁꯦꯅꯤꯌꯔꯤꯇꯤꯗ ꯑꯗꯣ ꯁꯦꯅꯤꯌꯔꯤꯇꯤꯗ ꯌꯦꯠꯅꯕ ꯂꯩꯇꯕ ꯃꯣꯏꯁꯦ ꯅꯥꯟꯅ ꯒꯃꯦꯟꯅ ꯃꯣꯏꯗꯪ ꯇꯣꯉꯥꯟꯅ ꯈꯠꯇꯣꯛꯑꯒ ꯃꯣꯏꯒꯤꯗ ꯑꯣꯏꯕꯀꯣ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯒ ꯃꯣꯏ ꯌꯥꯟꯁꯤꯟꯅꯕ ꯆꯨꯝꯗꯦꯕ ꯀꯦꯁ ꯇꯧꯕꯗꯁꯨ ꯃꯣꯏꯗꯤ ꯌꯥꯎꯗꯦ ꯃꯣꯏ ꯃꯊꯛꯇꯁꯨ ꯀꯅꯥꯝꯇ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯃꯣꯏꯁꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯒꯗꯕꯅꯦꯕ ꯈꯥꯏꯗꯣꯛꯄꯤꯔꯒ IPS ꯀꯥ ꯇꯥꯔꯒꯗꯤ ꯃꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯂꯩ IPSꯀꯤ ꯇꯣꯂꯣꯞꯇ ꯐꯪꯉꯁꯨ ꯇꯣꯂꯣꯞꯇ ꯂꯨꯄꯥ ꯂꯥꯛ ꯑꯃꯗ ꯍꯦꯜꯂꯁꯨ ꯂꯥꯛ ꯀꯌꯥ ꯐꯪꯐꯝ ꯊꯣꯛꯑꯒꯦꯕ ꯃꯤꯒꯤ ꯀꯩꯅꯣꯁꯦ ꯃꯤꯒꯤ ꯄꯥꯟꯗꯝ ꯂꯩꯌꯦꯕ ꯄꯥꯎꯃꯤꯅ ꯄꯥꯎꯃꯤ ꯑꯣꯏꯔꯛꯏꯁꯤ ꯅꯣꯡꯃ ꯃꯥꯁꯨ ꯏꯗꯤꯇꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯛꯀꯗꯣꯏꯅꯦ ꯈꯜꯂꯒ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯗꯦꯟ ꯑꯗꯒꯤꯗꯤ ꯚꯣꯠ ꯂꯦꯞꯄꯤꯕ MLAꯁꯤꯡꯁꯤ ꯅꯣꯡꯃ ꯃꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤ ꯃꯤꯁꯛ ꯑꯣꯏꯅꯤꯅ ꯈꯜꯂꯒ ꯚꯣꯠ ꯂꯦꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩ ꯑꯗꯨꯝꯕ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯔꯒ ꯑꯣꯏꯅꯔꯤ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯊꯕꯛꯁꯨ ꯃꯥꯒꯤ IPS ꯑꯣꯏꯔꯀꯥꯟꯗꯅ ꯍꯦꯟꯗꯣꯏꯅꯦꯕ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯅꯠꯇꯅ ꯑꯗꯨꯒ ꯃꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯏꯖꯠꯇꯨ ꯐꯪꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯆꯍꯤ 2-3 ꯃꯥꯅ ꯃꯣꯏꯅ ꯅꯝꯁꯤꯜꯂ ꯊꯝꯃꯦ ꯅꯝꯁꯤꯜꯂ ꯊꯝꯃꯝꯅꯤꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯑꯥꯗ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ MCSꯅꯦꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄ ꯃꯌꯥꯝꯗꯨꯅ IS ꯐꯪꯗꯣꯛꯈ꯭ꯔꯦ MCS ꯃꯌꯥꯝꯗꯨꯅ IS ꯐꯪꯗꯣꯛꯈ꯭ꯔꯦ ꯃꯣꯏꯗ ꯁꯥꯔ ꯀꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯥꯔꯗꯨꯅ ꯑꯃꯨꯛ ꯃꯣꯏꯗ ꯁꯥꯔ ꯃꯦꯗꯥꯝ ꯑꯣꯟꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯒꯦ ꯌꯦꯡꯉꯣꯕ ꯍꯥꯏꯗꯤ ꯉꯔꯥꯡ MCS ꯃꯌꯥꯝꯒꯤꯗꯨꯗꯤ ꯑꯄꯟꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏꯗꯨꯗꯤ ꯃꯊꯪ ꯀꯥꯔꯛꯇꯅ IS ꯐꯪꯈ꯭ರೆ IS ꯐꯪꯀꯥꯟꯗ ꯉꯁꯥꯏꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯥꯔ ꯆꯠꯂꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯥ IPS ꯄꯤꯕꯤꯗꯕꯅꯤꯅ ꯀꯩꯅꯣꯗ ꯂꯩꯍꯧꯔꯦ MPSꯇ ꯂꯩꯍꯧꯔꯦ MPSꯇ ꯂꯩꯔꯒꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯄ꯭ꯔꯃꯣꯁꯟꯁꯨ ꯌꯥꯗ ꯂꯩꯔꯦ ꯌꯧ ꯋꯥꯡꯗ ꯂꯩꯔꯦ ꯑꯗꯨꯅ DIG ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯤꯟꯗꯔꯛꯀꯗꯧꯔꯦ ꯃꯌꯥꯝ ꯇꯧꯗꯣꯔꯦ ꯄꯣꯠ ꯑꯃ ꯂꯩꯔꯦꯕ ꯁꯤꯒꯤ ꯄꯣꯠꯀꯤ ꯃꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯗꯤ ꯐꯪꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯀꯔꯤꯒꯤ ꯁꯤꯟꯗꯕꯅꯣ ꯁꯤꯅꯤ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯑꯅꯤ ꯑꯣꯏꯔꯒꯁꯨ ꯑꯍꯨꯝ ꯑꯣꯏꯔꯒꯁꯨ ꯃꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯂꯩꯀꯣ ꯅꯤꯌꯣꯝ ꯆꯨꯝꯕꯗꯤ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯣ ꯁꯤꯃ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯅ ꯉꯁꯥꯏꯒꯤ MPS ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯣꯏ ꯑꯍꯨꯝꯁꯤ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯁꯦꯅꯤꯌꯔꯤꯇꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ MPSꯀꯤ ꯁꯦꯅꯤꯌꯔꯤꯇꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕꯅꯦ ꯑꯩ ꯆꯥꯏꯔꯤꯗꯨ ꯃꯔꯝꯗ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯃꯣꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯄ꯭ꯔꯃꯣꯇꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯆꯥꯗꯒꯤꯅ ꯄ꯭ꯔꯃꯣꯁꯟꯁꯤ SIꯗꯒꯤ ꯍꯧꯔꯒ ꯄ꯭ꯔꯃꯣꯁꯟ ꯃꯊꯪ ꯀꯥꯔꯛꯄꯒꯤ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠ ꯑꯃ ꯃꯁꯤꯒꯤ ꯁꯦꯅꯤꯌꯔꯤꯇꯤ ꯑꯃ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯍꯦꯛꯇ MPSCꯅ ꯈꯜꯂꯛꯄ ꯄꯣꯠꯁꯦ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔꯤꯇꯤ ꯑꯃ ꯑꯅꯤꯁꯤꯅꯦꯕ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯅꯔꯀꯥꯟꯗ ꯑꯃꯅ ꯆꯨꯝꯗꯦꯅ ꯇꯧꯅꯔꯤꯗꯨꯅꯦꯕ ꯆꯨꯝꯕꯗꯨ ꯍꯟꯗꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯑꯃ ꯄꯤꯈ꯭ರೆ ꯆꯌꯣꯜ 9ꯒꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯄꯣꯠꯇꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯒꯃꯦꯟꯅ ꯇꯁꯦꯡꯕꯗꯤ ꯆꯌꯣꯜ 9ꯗꯨ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯂꯣꯏꯕꯗꯨ ꯒꯃꯦꯟꯅ ꯉꯁꯤ ꯅꯣꯡꯅꯤꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯊꯣꯔꯛꯑꯅꯤ ꯁꯦꯅꯤꯌꯔꯤꯇꯤ ꯂꯤꯁ ꯑꯃꯗꯤ ꯊꯣꯔꯛꯑꯅꯤ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜꯗꯨ ꯒꯃꯦꯟꯅ ꯏꯟꯗ ꯌꯥꯄꯣꯟꯇꯦꯕ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤ ꯁꯨꯝ ꯊꯦꯡꯊꯔꯛꯄ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏꯅ ꯇꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯕꯥꯁꯤꯈꯣꯡꯗꯒꯤ N ꯃꯪꯂꯦꯝꯃꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ IRBꯗꯔ MRꯗꯔ ꯃꯥꯁꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯦꯔ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯔ ꯁꯤ ꯇꯧꯔ ꯂꯣꯏꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯐꯤꯌꯥꯔꯋꯦꯜ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯃꯌꯥꯝꯅ ꯐꯤꯌꯥꯔꯋꯦꯜ ꯄꯤꯕꯗ ꯀꯧꯕꯅꯦꯕ ꯀꯧꯊꯣꯛꯀꯥꯟꯗ ꯃꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯋꯥꯍꯩ ꯄꯔꯦꯡ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝ ꯃꯥꯁꯤ ꯊꯣꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯖꯁꯇꯤꯁ ꯇꯧꯕꯤꯌꯨꯅ ꯃꯥꯅꯁꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥ ꯁꯦꯅꯤꯌꯔꯤꯇꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯁꯦꯅꯤꯌꯔꯤꯇꯤꯒꯤ ꯂꯤꯁꯇꯨꯗ ꯉꯁꯥꯏ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯤꯕ ꯔꯨꯂꯤꯡꯗꯣ ꯃꯗꯨ ꯏꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ 마ꯁꯤ SP ꯅꯠꯇ꯭ꯔꯒ COꯁꯦ 마ꯁꯤ ꯆꯍꯤ ꯑꯃꯇꯁꯨ ꯑꯣꯏꯔꯝꯒꯅꯦꯕ 마ꯁꯤ ꯑꯗꯣ CO ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯔꯦꯖ ꯑꯃ ꯒꯠ ꯑꯃ ꯂꯩꯔꯒ ꯃꯥꯅ ꯄꯣꯊꯥꯖꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯂꯣꯁꯤꯕꯨ ꯑꯅꯤ ꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯄ꯭ꯔꯃꯣꯇꯤꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯂꯣꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯟꯕ ꯂꯣꯅ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤꯅꯣ ꯁꯣꯝ ꯅꯥꯀꯟ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯍꯟꯕ ꯋꯥꯈꯜꯊꯣꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯁꯤ ꯄꯣꯠꯁꯦ ꯐꯖꯗꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯟꯁꯤꯌꯔꯂꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯃꯈꯥ ꯇꯥꯅ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯄꯣꯊꯥꯗꯩ ꯉꯥꯏ ꯂꯩꯔꯦꯕꯀꯣ
पोथादे ngai lere handa ki January ki tang kutha ma thoi sida ani potha khrani adagi di mathang February da ama potha ke do lere mayam potha ke do mayam ning su moi ki su mafam ma khang na ba ya na ba da makta or na takana ngasai ki kano da ki direct lai ba MPS mayam che asigi wakhal da su leita da ba mayam lai se lengak na kai no chuna ba ma ki thausil lama sembiraga agoi si problem se solution biru aduga MPSC की उजिक कहीं सेनारिटी लिस्ट ले पे ना हारी बा मुझे लिस्ट में लेते हैं तो शेम का थम्बियू इन्हें अपील तो सरकार से ना लाइबा MPSC की लाइबा प्रमोशन लाइन से मफम साना नियम सुमना शेम का थम्बियू हाबी वाफम नहीं तामों थम्बियू से तामों मतम लिस्ट लग पकड़ लोने ना कोई के बुक फेयर की वाफम से कोई के तोंगा बा पाउसे सिंदा लारिक कोई के लाइबा लाख पगी सांगदी हेंगल लगे हाबी की वाफम यावरी अदुगा फार्म सिंग हंदरे हाबी वाफम सु यावरी अतोपा मदना मु कोई के इरमदम सिदा कोई के मणिपुर की ओइना फोंग लाइक मसिंग से हेना थमनिंग बगी वाफम सु फोंदोपगी पाउसे तोंगा पाउसे सिंग दे यावरी अदुबो लाइबा कोई के चाई खुदिंग की ओइना बुक फेयर से मफम होंग तौबसिदा कईगुम्बा मतमदा मी मसिंगसी यामना लाक्तबसु यावरी कईगुम्बा मतमदा फार्म मसिंगसी यामना का हेना वांगबसु यावरी कईगुम्बा मतमदा फार्म मसिंगसी खंगेन हेंदबसु यावरी अदुबु पुमना येंकांदा बुक फेयर्स तौबसि अफबमा ओय हाबदी मयामना खंगरे अदुबु येंबा लाक्पा लैबा लाक्पगी सांगदी अखोयगी खर मखैदी हंदबगी फियमसी लैबसे अखोयना मसी कमायना येंबा या खितंग कायम हंदकी बुक फेयर से अखोयगी कनोगी दा मपानगी फार्म अमानी मोय वालक यावी अदोसु लाइक लेबगी लापगी सांगदी याम वांगे हदी ममांग सही सिंदगी तादी मतममदा अखोय थेंगनाखरे को लाइक सि सितब लई अदो अदगी नोंसिंगी फिल्मसु फतबरिना मी मैम लाक्तब हौजिकती नोंसिंगी फिल्मसु फबा अदो मफमसु याम साबा गाड़ी सी अखोय स्वाइदा लेबा मीगी वखलोन जाम खेना जानिदा गाड़ी सी दुकान ममांग थमगा पोर्स लेनिंगे बखोयसे अदोगा सिददी फंगबा लबी पाना थम थला कुमदा तिदिम ग्राउंड कुमदरगा दुम लाइक लेबी याबे फिल्म लेबनिना अदुम बदी याम लाए लाकपसे याम फै अदो याम नुंगाई हाइतारे मयाम गी कनो कानो मयाम पीरिसे अदगा ngसागी लाइक सिदा अखोगी मणिपुर से लाइक पाबगी सांग याम वाले अदो बुक फेयर से तसेमगी हारोदी अखोगी मी क्रिक इनगदमने लाइक सि मागे ऑर्डर तौगदबनी देन अदगदी अखोगी लेगिदबनी अदो लेगिदबनी अदुगी मयाम दो खरा वाले अदुगा ngसागी लोकल की लाइरिंग से कया लेदी मयाम से कया पामदी है हंदकी मतंग से पामदबर कमाय नोने कया लेनदी मपानदगी लाकपा मयाम सुना लाइसिंग दुना ओइना मिताबई फिल्म तौबगी पावमा ले अदो मतम लेदी हांगदंगारी को हांगदंगारी बनिना लाइसिंग सु लेनर कनेना खली अदो अखोगी सुंबा अखोगी लाइरिक की बुक फेयर मा कोई मफम चाबम द येंगा सिनबिरगा मयाम द खुदोंग सारिसे अफब खोंतांग अमनी मसी अदुम सही खुदिंग की तहनिंगेन थमजक यामंगाइसे तोंगा अखोगी लमदमसिदा लाइरिक लैबगी सांगदी यामना वांखलकली हाबिगी वाफम लोइनना लाइरिक पाबगी सांगदी हंदे हाबिगी वाफम लोइनना तोंगा अखोगी बुक फेयर से यामना मारांग काइना याम तोइना सिल्लगदी हेना फगने हाबिगी वाफम दुने तामोना थबिरिबसी ला अरोइबदा तामो कसाई लेमन फेस्टिवल नुमिनी की पांगथोखरे हाबिगो पाउसी यावरे दु फेस्टिवल सी तोंगा फमदा अखोगी मखन की फेस्टिवल सी हुजिकसी यामना तौबगी वाफम सी लेरी फेस्टिवल तौरिगी मनुंगदुदना हेक तौरिबा फेस्टिवल दुगी मरम दे निंगसिंगबा लोयर का नहीं टॉप फिल्म सी ले कमाई यंगे दम होय पहाय द हाय नहीं नबोंदा बोरा की फेस्टिवल तवे ये अदगिदी कनोदा बारंकपुदा कोगी मरोय फेस्टिवल तौने हाय अदगिदी अखोगी मोरोक फेस्टिवल तवी सुमाय तौदना लेमन की कोमला की अदुम तवी फेस्टिवल तो बायसी आइदी तौंगे तौनो लोई काने खली जाई लोमी सिंदुदा मागी पोट चै पुथोकपगा माना सो तौजबा अदगी मयाम द लहन बे खुदोंग सा पीबा फार्मर संग योखटपगी कनोने पोट एन खली अदुगा पुथोइबा महमदुदा लमदुदा मी खर लागा होगी मागी मो मतौदु येंगजबा अदुगी काकानाबा मद फंगु पसादो कुलदुगी ओइजौबा लंबी लफांग सेबोबई खुदोंचा मयाम लेबन याम फेन खली लेमन हाइगता कोई संप्रा से कचाई लेमन से ममिंग चली मणिपुरदा अदो सिगी संप्रा सी ममिंग चलीबा संप्रा से मणिपुर संप्रा से याम तांगी
ꯑꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯅꯕ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯌꯨꯛꯇ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯇꯥꯃꯣ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯝꯕꯤꯔꯝꯕ ꯐꯖꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯇꯥꯃꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯠꯌꯦꯡ ꯊꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ